ngasi phongkiba tongan-tongan pausing amadi social media dagi lokujaba pausing update pizeri ahanbada maruiba pau Madagascar da Janjat ki protest da President Jenkre military army na control tawkre protest adu mai ising jang naina phangdaba dagi thoklakhibani hairi amadi makoi ki top official paisa paiba singi yumda target tawki hairi Yamna nungaitaba pau ama ngarang nagamapal dagi nupa macha ama Delhi da leiba mahaki rent ki kada siduna leiramle hairi Makhataba pauda Manipur Rajbari Thugai khibada chenaba sing matik chaba dandi piyu haina MECS na lusingduna Silong da akanba khongjang changchinkhre tongan ba lal haulup sing na kau khiba general strike na mahausagi punsida chauna saitheng pikre PR gi matamna meeting changbidraba Jennings Hospital athubada India gi president da Lklagani IDP ama leikidre Yek salai masa khangdaba kharana irang sagatnaba honaroidabani haina haumina Fongdokkhre Physiotherapist Asem Rita gi hakchang mathau mangam pangthokre Village sipsing tanaramdana Forest Department na community reserve oina lauthokpagi phire pende withdraw tawgadabani Muiba oknabagidama Ukhrul district da senga sagatpagi thabak chathari AR na police ka loinana chathakiba operation da drug lalon bataruk phare Indigenous pillar yung libastigi matang da enquiry tawgadabani Bisnupur Police Commando na thamna pokpidagi football player ama faraga pukhibadagi tidim lambi thinglure hauzik pau sandong na pizeri Muiba oknabagidama Ukhrul district senga sagatpagi thabak chathari Government of India gi peace talk tawnariba lal haulup National Socialist Council of Nagaland Th.Muivah NSNIM gi General Secretary Thungaleng Muiba mahagi poknafam lamdam Ukhrul gi somdarda thasagi kunithoida chahi yangkha gi matungda laknaba thawrang tawriba asiga mari leinana Ukhrul amadi somdarda mahakpo oknabagi senga sagaliba asi ayamba loiselagle hairi thajaningai oiba source amagi matungina hai Chahi Maudramatoi Suraba Tangkul Nagagi Lusingbasu Oiriba Th.Muivah asti Hauji Nagaland gi Dimapur da best tawduna lady Mahak thasigi kunithoida Ukhrul district ki mahaki pongnafam somdarda hapta amarom legani Mahang na hairiba khulasi da lairingai Tangkul Nagagi Mahairoi gi body sting civil society organization gi lusingba sting local church gi lusingba sting amadi village authority gi lusingba sting ga unaduna wa khanagani loinana mahang na Ukhrul district da thunglabaga Ukhrul gi praja miyam na harau tayam na okani hairi Th.Muivah gi Ukhrul khongchat asigi mangoinana Ukhrul district ki mafam chingda amadi miyam tinba mafam singda Th.Muivah gi poster amadi Hordina singba sing hauji thetuna Th.Muivah na itihasi oina mahaki pongnafam Ukhrul gi somdarda lakpa asibu harau tayamna oknabagidamak sem saba pumnamak loisilagle hairi Manipur Rajbari Thugai khibada chenaba sing matik chaba dandi piyo haina MECS na lusingdun Silong da akanba khongjang changchinkhre Manipur Royal Legacy amasung Political Heritage ki ahingba khudamama oina leiriba Shillongi Redland Boise Road ta leiriba itihasi oiraba Manipur Rajbari Singkup sana Thugai khibagi thawong adubu yaningdaba phongdoktuna amasung maduda chenariba singi mathakta matik chaba dandi pigadabani haina ngarang ayuk Manipuri Old Consortium Silong NECS na lusingduna akan mamong da protest satakre protesters sing aduna Manipur itihasik oiraba Manipur Rajbari Thugai khibagi matangda mari leinaba singe maikidagi miyamda chapchana khangangadabani masida chenari ba daita leiba mioi singadu fix tawgadabani Rajbari asigi full scale replica ama atubada sagadabani haina akanba dabi tawki khongjang asiga mari leinana Manipur Old Consortium Silongi Convener Muni Singhana Fongdokkibada PDA gi maikidagi pangthokliba thabak thoram chingasi Manipur gi higher authority gi order matungina chathakibani hairabaso Manipur Rajbari Thugai khibagi thabak asida Manipur Sarkar gi Art and Culture Department amasong PDA ani asti puna chatminaba oibana hariba thawong asida department anima hakthengna chenaribani Rajbari asibu Thugai bagi thabak chathakiba ministry sing adudi mathak thongba singi order matungina chathakiba oibana makhoigi mara leite Manipur Rajbari Thugai khibagi thabak thawong sing asida chenariba kangbu sing adu PDA gi official sing bu oigera caretaker bu oigera Silongda leiba Manipur Raj Bhavan da changba yahalloidabani Rajbari ase Thugai kharbaso
Maduda sizinaramba u amasung upa kharadi haudikchu phana leibana makoising adusu amuk hana sijinagadabani. Manipur Rajbari asi hana leiramba phibam adumaktada masibu thugaibada leihauriba material sing adu sijinaduna sagadabani hairi. General Director North East ICCR gi Thausupuriba NECS ki convener and Mudisna Makhatana Haikibada Shillong Manipuri Bhaban asi Thugaidringai gi mamangda Imphal da laktuna masi tawdanaba Manipuri Governor da aiba Sirol Pisinduna taksilamba laiki loinana Shillong da lairiba experts tingal loinana Shillong da lairiba Rajbari asti ningthina semjin sadinaba su taksin kibani. PDA gi secretary amasung commissioner yauna art and culture gi secretary Gyan Prakash su mahaki office da unaduna Rajbari asi Manipuri itihasika yamna maruiba mafam ama oibana masibu thugaiba tawbiganu ningthina semjin sadinbiyo haina taksilam kibani. Hairiba banglo asi matam amada Chorchan Maharashna leiram kiba aduga India government ki mihusing amasung Manipuri Maharaj ka agreement sign tawna kiba yamna itihasik oiraba mafam amani. Maramaduna mafam asi amuk hanagi phibamda semjinriba Phaoba makhal makha kayagi khongdang changsin kigani hairi. Bisnupur Police Commando na Thamna Pokpidagi football player ama faraga pukhibadagi didim lambi thinglure. Ngarang ayu angan bapung mangarom taba matamda gypsy ama amasung angoba masugi car amada lakhiba Bisnupur Police Commando gi kangbusting na Thamna Pokpi Ward number 4 Advanced Intermediate Public School gi leirakta leiba football player ama faduna pukhibadagi Thamna Pokpida khoisaunarba miyamna tidim lambi thinglure. Adubu Bisnupur SP ga wari sanarba matung commando na fakiba Mioi edu condition amata yaudana thadorakpadagi lambi thingbagi khongjang adu handokre hairi. Bisnupur District Police Commando na faduna pururaba Mioi adugi mamingna Moirang Them Singlemba Elias Kalu sahi kunipan apokpa lainga kawi. Ngarang ayu commando gi kangbuna Mioi SC mayumdagi faduna pukhibadagi Thamna Pokpigi khoisaunarba nupi sing amasung nupa kayana labida tholaktuna didim lambi thingbagi khongdang sangsinki loinana commando na fakiba Moirang Them Singlemba condition amata yaudana thadorakadabani haina dabi tawki. IDP ama lekhidre Kanglu ki irang asina maram oiraga Sorsanpur district ki Tuivong farm mitai lekai dagi lanjelaktuna haudik Bisnupur district ki Ningthau khonggi Mangol Nganbi college ki relief camp ta sangdafam lauduna leiribi nupi ama ngarang numidang BP stroke na maram oiraga laikhidraba nupi adugi mamingna Mutum Memcha mapuroiba Momta kawi. Kanglu ki irang asina maram oiraga mahaki mapuroiba so haudik mental health issue leiri Mutum Memcha ngarang nungthil BP stroke tawrakpadagi khudakta Imphal East ki Palace compound da leiba Advanced Hospital pukhatuna laikananaba honabada laikanaba ngamdana leikhidabani hairi. Indigenous Bilar Yunglibasigi matangda inquiry tawgadabani. Imphal East ki Saumbung Kawi Khunjauda Federation of Haumina Lamdamasigi yekthalai leiba Yelhomi Kunmanga gi maming hakpa Integrity Pillar Yunglibasigi matangda United Mitai Pangal Committee gi maiki degi yaningdaba wafom kaya fongduragli. Committee asina thadorpa sirol asina hairibana Integrity Pillar asida Yelhomi oiriba Purup sing yauhande haina masigi matangda khudakta inquiry tawnaba pillar asi lauthokpa natraga masida mitai pangal yauna indigenous community sing mapung fana yauhanduna modify tawba amasung historic accuracy amasung equity da yumpham oiraga indigeneity based sing adu define tawnaba historian anthropologist amasung community representative sing yauba expert committee ama sengadabani haina haukiba September 10 da Manipur Governor da aiba Sirol Pisinduna khanganbasu leikre. Loinana September 10 da Manipur Police ki DGP da FIR ama launch tawnaba formal oina khangankre. Adubu committee asigi maiki degi santi oina appeal tawriba sida Federation of Haumi gi maiki degi aranba amasung Kanglu ki oina nungnang hannaba mawongda wafam kaya fongdoragliba asti yaningde hairi. Khwaidagi nauna phangba report amagi matungina Federation of Haumi da MLA sing support tawi haibagi wafam ama laklibasti wahang hangningai oidi hairaduna public representative sing Federation of Haumi gi deficit activities sing asida funding tawba natraga support tawba yawramlabadi makoi sing adu khudakta suspend tawgadabani amasung inquiry tawgadabani indigenous pillar asi thuaiba natraga modification tawgadabani defacement communal enmity amasung tabada nungaitaba wafang kaya sanduragliba Federation of Haumi gi office bearers singi mathakta FIR tawba yauna prosecute tawgadabani Manipur gi unity amasung integrity asti henna chesil hanabagi damakta masida chenariba community khudingma state level peace and reconciliation dialogue chathagadabani mitai bangal community asi sahi sa kayadagi Manipur history gi sarugama oibana
थादोक्नबा यादबा कांगलुप अमनी हाइबगी वारोलसिंग याउरी तोंगान तोंगानबा लालहौलुपसिंगना कौखिबा जेनरल स्ट्राइकना महाउसागी पुंसीदा चाउना सैथेंग पीख्रे लोना थिंख्रबा मणिपुरदा लैरिबा लालहौलुप कयाना कौखिबा जेनरल स्ट्राइकना लमदमसिगी मियांगी पुंसीदा चाउना सैथेंग पीख्रे लोना थिंख्रबा लालहौलुप कोरकोमना ngarang ayu pung 6 numinang wairam pung 6 phauba pung 12 gi oiba national black day haina general strike asti kauri lona thingkraba lal holup KCP amadi KYKL ani gi apunba lup am oiriba Alliance for Socialist Unity Kangleipak asuk amadi masigi mathakta Social Revolutionary Party Sorepa yauna tongan ba lal holup singna so ngarangi numit asida Manipur pumbada general strike laukthokli ngarang chathari ba general strike asti maning tamba laibak ama oina leiramba Manipur asi British Imperium gi makhada sahi 53 loilam oiraba matungda ing kumjali singa maga chama panimpu taret gi August 13 gi ahing nongyai chabukta maning tamba laibak ama oiki adubu khulai thuna Indiana October 10 English singa niga chama panga nimpu tareta amuk hanan nampuda India da tilhanki numit adubu haibadi October 10 asibu lona thingkraba lal holup singna National Black Day haina natraga Kangleipaki amamba numini haiduna General Strike natraga total shutdown chathaduna laki ngarangi General Strike na Imphal amadi state asigi mafam kayada ahongba amadi akanba sapu kaya pikre Kangleipaki amamba numit General Strike asina mahilwaisang sing khwairaban ima kaithel pauna amadi thangal bazar yauna tongan ba mafam singda dukan sing thonglona ki amadi lambi asat awoki sang hainingai leitana nemki loinana lenga ki loisang singda mi tinbagi sang hanadagi hanthaki amadi passenger puba gari sing chenakide tangai fadaba ana ayek amadi dharmagi thawdo watho kamari leinaba natana lambi gari chatpagi sang yamna nemki amaromda korkom yauna lona thingkraba lalholup singna kaukhiba Manipur pumbagi general strike na maram oiduna Jirbam district sasu mahusagi punsida sauna kaiba pikre district asigi maruiba kaitel sing amadi tongan ba kaitel sing phamna kidre dukan sing thonglona ki amaromda general strike asida thoganing daba thodok thoktana ba security na kan ba section tharang lokhatli Yek salai masa khangdaba kharana irang saganaba honaroidabane haina haumina Fongdokkhre saumbung kabui khunjau da yungliba indigenous pillar asina kunai asida piriba paujel khangdaba kangbu kharana indigenous pillar gi matangda kwangna khongbagumna pangkhongda khongbasi khamjinbiba matam oire indigenous pillar asida we solemnize the principle of 7 yek salai haina iri masida yek salai masa khangdaba kharana problem sagaloidabane haina youth front haumi gi general secretary KH Johnson na thadorokba serol amana hairi serol asina makhata na hairibana pillar asi saganaba honabada Manipur amasung Manipuri mapanda lairiba puruk khudimangna mateng pibiraki Manipur gi indigenous MLA singda natana Muslim singna su atoba proof singna su mateng pangbiki loinana yelhomi yek salai leiba phuruk kunmangan amata chithadana mateng pangminaduna mapung phana loisin kiba ngamkhibane yelhomi yek salai tare leiba apunba ye saktam ama thamnaba mioi kayana angam mateng panglakhiba khudingmakpu Federation of Haumi gi Youth Front ki maike degi tawbimal khangba uli pillar asigi mateng panglakhiba singda aki akhang piba manba wahai wata sidinaba pauda yawa thengnare masigi matangda MDU gi maike degi so khara kumna yengsinba mathau tabra haibadu khananaba ningsingli loinana yesalai leiba lamdamasigi yellow-masingi yumbi yungbada mateng pangba mi bulana unana ba honariba mioi singbu yelhomi yek salai leiba phuruk kunmanga bu singnabani haina lawroidabagi maram leite hairi PR gi matamna mideng changbidraba Jenims Hospital athubada India gi President da Lklagani Haudik lairiba PR lengak asina Jenims Hospital bukari mata mideng changdriba sigi matangda India gi President athubada Lklagani haina Relief Committee Jenims na thadorokba serol amana hairi serol asina makhata na hairibana Jenims assistant asigi khwaidagi sauba state na salaitaba medical college amane hospital asigi maming asiso India gi hanba Prime Minister oiramba Jawaharlal Nehru gi maming da tholibani adubu haudik lairiba PR lengak asina hospital asti kari mata mideng changbidre lamdam asigi miyamna di Health Family Welfare asung yuski Commissioner Secretary to Governor su oiribani PR lengak asigi manungda state asigi khwaidagi sauraba hospital asida ahenba mideng changlakani haina khalamani adubu masigi onataina bada state asigi khwaidagi sauraba state medical institution asibu sauna miraibagi mami tari Jenims asi Imphal East District leijarabasu lemhauriba atai district hospital singda anabagi phibam lusilaklaba matamda refer tawpham oiribani Jenims ta afaba doctor kaya leirabasu matamga sunaba afaba khusukulai kaya leitabada natana staff kaya watpadagi department kharagi doctors ting thabaktagi
tokningbagi wafam kaya higher authority da wakatpa yaunare mamang sahi lising ani kunmari amasung sahi asida ising isaw na maram oiraga hospital asigi akoiba labising amata chatpa yadan lairiba asida governor na miyangi interest amasung anabasingi interest ta yenglaga senbifam thokpani tongan ba district hospital chingdagi anabasing Jenims da purakpada kongbadagi Jenims da lambi asi phawraga laknaribani adubu lambi asigi phibam kai hena phatabana awaba kaya mayoknare hairi AR na पुलिस का लोइनना चथकिबा ऑपरेशन द ड्रग ललोनबा तरुक फारे असम राइफल्स ना मणिपुर पुलिस का लोइनना सेनापति अमसुंग कांगपोकपी डिस्ट्रिक्ट चथकिबा एंटी नार्कोटिक ऑपरेशन द ड्रग ललोनबा मियोय तरुक यामलबा ड्रग का कोनना फारे हाइरी पाउसिना मखाताना हाइरीबना असम राइफल्स ना मार्टियस पार्क चथकिबा ऑपरेशन द ब्राउन शुगर केजी अहुंगा ग्राम चाट्रुक का हुम्फु तरुक फागत पंगम की हरिबा ड्रग्स सिंह अदु तोंगान बा सोप केस चनीगा हुमद्रादा हाबलगा पुरखिबने फागलबा ड्रग्स सिंह अदु मार्केट लुबा क्रोर तरेट का लाख कुन तरुक ओइगने फारबा मियोय सिंह अदुगी मथक्ता मखा ताबा इन्वेस्टिगेशन सथनबा पुलिस ता सिनाख्रे हाइरी हाउखिबा निंगथौगाबा नुमितना असम अमसुंग मणिपुरदा लोनाबदा लैरिबा जाकु राठौरदा लोकल द साबा ही अमदा सिंगनिंगा ओइबा पोलम कया अमा लोसिलगा थमले हाइबगी अखनबा पावमा फंगबदगी मफम अदुदा संगथिंदुना ऑपरेशन चथकी लोइनना ऑपरेशन अदुदा ही अदुगी मनुंगदा हापतुना लैरंबा याबा टैबलेट पीस लिसिंग तरा अमसोंग इसेल लाइट सिगरेट पिकेट लाख अमगा लिसिंग कुनमंगा लेरंबदगी लोकल विटनेस यावदना यामला पोलम सिंग अदु फगत की फारबा मियोय सिंग अदु मखादाना वहांग फाउंग चथबदा यामला बद्रक की पोलम सिंग अदु मणिपुर की चोरसानपुर डिस्ट्रिक्ट तगी मफम अदुदा पुरखिबने हाइबा कंफर्म तौरे फागलबा पोलम सिंग अदु लोकल मार्केट लुबा क्रो निपान लोंगी वैल्यू ओइगनी फारबा मियोय सिंग अदु मखोदगी फागलबा ड्रग सिंग अदुगा कोनना मरी लेनबा पुलिस स्टेशन सिनाख्रे हाइरी Village Chief Singh Tanaramdana Forest Department na Community Reserve oina laukthopagi phire pende withdraw tawgadabani Churachandpur District ki Khangle Tedi Block ki manung chanba Lailong L amasong Lailong S Village ki jurisdiction da lairiba singi saruk amabu Manipur Sarkar ki Forest Department na Community Reserve oina laukthopagi phire asi yaningde loinana Lolong S ki Chief S Gangte na masiga mari lainana chathariba file processing adu khudakta withdraw tawgadabani Kariguma withdraw tawdaba tarabadi maduda thorakpa afaphatagi daita pumba senariba singna masa masana pujagadabani haina Khangle block ki manung chana lairiba Khampi village Naupanlong village Muntha village Kamkailon village Saidang village amasung Selbum village ki chief singna thadorokpa joint statement amana hairi serolasina makhatana hairibana hariba chief sing asi Lailong S community reserve kanangna lairiba khulgi chief singni Lailong S Community Reserve ase Lailong L amasung Lailong S ki jurisdiction manungda leiba khul singne khul ani asigi jurisdiction manungda leiba saruk sing asibu Manipur Sarkar gi Forest Department na Community Reserve oina laukthoklamagi thawong ase yamna kana yaningda phongdoragli jaga asibu Community Reserve oina laukthokibagi official order so village chief sing asina uba phangdre adubu mamang chahi lising ani kunmari gi January kunmanga da Lailong S village ki chief S Gangte na Saitang Area Chief Association ki Chairman Secretary da City ama tharak kibadagi khangbani Wildlife Protection Act 1972 Section 36 sigi matung ina National Park Sanctuary amasung Conservation Area gi manungchan na leitaba private natraga community land singaste wildlife sing yokhatnaba amasung makhoibu nga senduna thamnabagi damakta community reserve oina individual singna traga mafam aduda leiriba community singna volunteer tawba yai hariba thawong asi mafam aduda leiriba fauna flora and additional amasong cultural conservation value amasong practice sing adu protect tawnabagi damaktani adumakpu Lailong S community reserve asti formation tawnabagi matangda Lailong S village ki sipna mari leinariba khulgi sip sing asida karigumba khangalama tawde maramaduna Lailong S village ki sip sing thawong asti akan mamongda kanem tawi loinana hariba pirep asi athuba matamda handokadabani karigumba handoktaba tarabadi masida thoglakpa phaphatagi daita du mahang masana pujagadabani hairi Physiotherapist Assemrita gi hakchang mathong mangam pangthokre Imphal Police Station gi manung chanba ya school chinga khamlairakta leiba masagi mayumda sakangdaba singna makokda thangna hanjin tinduna tamthina hatok piramlaba physiotherapist angom ningol Assem ongbi Rita gi hakchang ngarang nongthil mathong mangam pangthokre mihat asigi matangda phangba pauna hai police na mihat pasing fanana ba yamna kana khongol liri
SIT semduna IG amagi mideng makhada Imphal West District ki SP yauna mifam phamduna mihat padu kanano haiba thidokna honari mihat aduda sidina kiba thang macha adu police na mangjang nona phangkiba lekhre thang adu plastic na makok panba yumda enjang thoibada sidina ba arangba thang aduni yum aduda makhal makha kayagi thang mayam amasu leirami mihat aduda chenari baduna thang adu lauthoklaga thawoina hanjin makokta thilaga hatkibani aduga madugi khongul muthatpa oina thang adu ningthina chamthoklaga thanami haiba khangba ngamki adubu manak nakpada leiba CCTV footage check tawbagi thabak